Akasbani Imphal Wahengbam Rajesh na pau pajari anbada maruba pau Maharashtra Vidhan Sabha Mikhalda Mahayuti Alliance na chauna mai pak pagalun na sarkar amuhana paibagi oithokpa leire Jharkhand Mukti Morcha amasung masiga chungchinaba dol singna chauna mai pak le Pradhan Mantri Narendra Modi yauna luchingba kayana Maharashtra amasung Jharkhand gi miyambu tawimal khangba ulagle Imphal Jiribam National Highway Kunthata nung ningkhaibana marum oidna haujisu lambi satpa yadana leiri Manipuri Tampaki Zilla Manga Yauna Kangpopi Jiribam Perzol Amasung Churachampur Zilla gi mafam singda mobile data yauna internet service makhatana numit humni ating bathamkre amasung loitha ki ba athoba ipa ipu singbu ningsing bagi chama kuntra mari suba ningsing thorom ngasi Imphal da pangthokre Maharashtra Vidhan Sabha Mikhalda BJP na lusingba Mahayuti Alliance na chauna mai papagi oithokpa leire thasi kunda bot thadana kiba sit chani marphuni pan leiba Raija Vidhan Sabha Mikhalda BJP na hauji phawada sit marphudra manga da mai pakle kunthra nipan da mangjil thari Shiv Sena na sit nipu marida mai pakle tarahumdoi da mangjil thari NCP na sit kunthra manga da mai pakle taruk da mangjil thana chali Shiv Sena Uddhav Bala Saheb Thackeray na sit tara treta mai pakle ahum da mangjil thari Congress na sit tara kare manga da mangjil thari NCP Sharad Chandra Pawar na sit nipan da mai pakle ani da mangjil thari Maharashtra da Mahayuti chungchinabana chauna mai paklakpada Pradhan Mantri Narendra Modi na Raijadugi miyam maruina naha amasung nupi singda tawimal khangba ulakli social media da thagalakpa warol amada Pradhan Mantri na hai chaukutpa amasung apaba lengak sasan haibasna Raijadugi mikhal da mai pakpa ngambani chungchinaba kangbu asina Maharashtra bu hena chaukutnaba leppa laitana honakigani Raijadugi miyambu tawimal khangba uladuna Mukhyamantri Eknath Shinde na hai handak pangthokiba mikhal asida Mahayuti chungchinaba kangbu asina miyamna pamba kanglup ama oire social media da thagalakpa warol amada mahang hai Maharashtra bu chaukhatnaba amadi miyangi yaipa thaurangi thabak thauramsing paikhatnaba Mahayuti sarkar asina chauna mai pakpa ngambani Maharashtra da BJP na lusingba Mahayuti chungchinaba kangbuna mikhal da chauna mai palakpada Mukhyamantri Nongthomam Biren Singh amasung Power Mantri Thongam Biswajitna nungaiba phongdorakle Tangkak ani thona bot thadana kiba sit marphumathoi leiba Jharkhand Vidhan Sabha Mikhalda Jharkhand Mukti Morcha na hauji phawada sit kunipan da mai pakle taruk da mangjil thana chali Congress na sit tara mathoi da mai pakle manga da mangjil thari CPI Marxist na sit ani da mai pakle BJP na sit tara taruk da mai pakle manga da mangjil thari RJD na sit ahum da mai pakle ama da mangjil thari Kerala gi Wayanad Lok Sabha seat Congress ki Priyanka Gandhi Badrana phangle mahangna CPI gi Satyan Mokori digi bot lak mari lising tara chamapan kunthra mato henduna mai paki Maharashtra gi Nandet Lok Sabha seat ki mikhaldana BJP gi Dr. Santuk Rao na Congress ki Saban Rabindra digi mangjil thana chatli Assam da pangthokiba Vidhan Sabha seat mangagi maraki mikhalda Dholai Zilla da BJP na mai pakle Sitli Vidhan Sabha Kendra na United People's Party Liberal gi mirep na phangle Bongaigaon sit na Assam Gana Parishad ki mirep na kare Behali sit na BJP gi mirep na phangle Samaguri Vidhan Sabha seat BJP na Congress mirep tigi mangjil thana chali Bihar gi sit marigi manungda BJP na Tarari Ramgarh sit ta mai pakle JDU na Belagans amasung Hindustani Awami Morcha na Imamganj phangle Rajasthan Vidhan Sabha seat tereki maraki mikhalda BJP na seat manga da mai pakle Congress na seat amada mai pakle Meghalaya gi West Garo Hills Jilla gi Gembegre Vidhan Sabha Kendra gi maraki mikhalda NPP gi mirep Mehtab Chandi Ajitop Sangma na mai pakle Mehtab Chandi asi Mukhyamantri Conrad K Sangma gi loina bini paugi maraktana break ama Apomba khudingma cancer nate tawigumbasung chin lay yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahai doctor tanabiu NABH phanglaba AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta chaliba November tha ama chupna ayupung mapal dagi taramathoi phawba free consultation gi khudong chaba pizari hospital asida CMHT PMJAY health card paiba patient khaktanatana Manipur government ki employees sing loinana mahaki imung manung singgisu kanaba phanghalli Tabiriba Pahosi Akasbani Imphal degine
Imphal Jiribam National Highway Kuntra Tarita Nung Ninkhaiban Maram Oidana Hausiksu Mapam Kada Lambi Sat Payadana Lady. Hokiban Numik Umni Asida K Sinam Amasung Sejang Kulgi Marakta Leba Nung Dalan Mapada Nung Kayamarum Ninkhaipa Adu Sengtopaki Tabakan Chatari. Aikwegi none paumi agui kamain hai lambi sem liba company singna excavator manga seasonal lambi sengtopagi thabak lepa laitana chatari adumoinamak chingtaktagi makhatana nung kintharakpana lambi sengdokna ba honabada chawna kudong sadaba mayok nale Madagascar none police check posta thaupuba gari LPG bullet amadi tangai phadra sangma polam singpuba truck chama taramangarom panduna leiri Indian Railways na akhanaba rail gari singna porakiba cheng amasung alu hojiksu khongsang area da panduna leiri lambi sengtopagi thabak chathariba Ganpati company gi official amagi matungina nungsing asi lokthokna bo honabada makhatana numik kharini changkiba yana leiri Raijasi Tampaki Jila Manga Yauna Kangpopi Jiribam Perjol Amasung Churachampur Jilagi Mapam Singda mobile data Yauna internet service ta thamlamba athingba makhatana numit umni sangdokre athingba si tha sigi kunmanga ge nungtil pung manga minute 15 phawba leigani haina Raijagi home gi commissioner N Ashok Kumar na tokpa cherol man hairi Raijasi ki hojik oriba phibam da yumpham orega pamdaba thokdok thoktanabagi damak Raijagi home bibangna athingba si makhatana sangdoknaba khangalakpane Imphal East, Imphal West amasung Thawbalda hayeng ayuk pung mga digi numit yung bapung tarani toy pawba curfew kom tokani masigi matangda jila sing asigi district magistrate sing na zero lama tokre Sipsena Manipur Pradesh na hari thatarama panhelaglaba Manipur gi irang asigi waroisin purapagi mahuta BJP amasung Congress na amana amabu maral sinaduna laibana karigumba waroisin amata purakloi Imphal gi babu parada laiba dolgi office ta pangtopa pawgi mipam amada dolgi president M Tombi nai Jiribam da nupi angang yauna mioi mapan harpra sena mioi sing aing gi oba chapchaba tabak lokakadabani mangnai lurat batampham asida rajniti gi khudong chaba longnaba honaroi dabani MLA sing punsinduna lingje mana tabak tawbagi tangai phadaba lei Karigino mangasi koigi tangdu laita daba punsi marelama tha taraga nipan tarama punsi akoigi Manipur da nai khai rei si karigino Manipur gi miyam si war kari kano phangge Manipur gi miyam yang ware masai da Congress ka BJP gi ani murta awai khum tawnaraga Manipur praja bali gi hameng tahan bigno nakal namurum do jik akoi Manipur do jik leiba akoi gi leita lara yam pikpa small scale industries masa mayam leibani internet si thing mana mara morkanda laila su tamjariba aduga akoi gi nomugi hand to mouth sigi internet si thing basina sukimatik awaba lei maramda state government na masi khangbiraga miyam gi interest ta net si hangduk pigin hebgi achet pathajaba thamjari United National Liberation Front ULF ki humpu suba mapok kumonga mari lenana Lup asigi Central Committee na miyam da yaipa paugzil pirakli Lup asigi Secretary of Publicity M Sakena Topa Cherol Amada mapok kumon asiga mari lena miyam da chahigi warol su pirakli Cherol duna hai miyam gi yaipana ba khongjang kya da awa ana mayon duna mangjil thana thodang loriba civil society organization sing maira paibi ima sing amasung mahiroi lupsing yofamda ikai khumna utpagaloina yaipa thawjal piri Jiribam Jila da angang yauna mioi taruk chin kuki jo singna tamtina halambagi thokdok aduga mari lenana Saikot Bidhan Sabha Kendra gi BJP gi MLA Paulinian Haukimna online news channel D-Ware da thokdok adu kuki singal laman singbagi chathakiba thokdok ni haina phongdokkiba aduga mari lena mahaki mathakta Kendra amasung Rajya Sarkarna ainggi oba thabak lokotaba haibasi laibak thibani haina Federation of Civil Society Organization Fox Manipurna hairi Akasbani Imphal dagi pau tabiri Loi thaki ba atawba ipai pusing ningsing bagi sama kuntra mari suban ningsing thorong ngasi Imphal gi bid tikenjati paki khathang ba saruk teleba Exile Heroes of Anglo Manipuri War lising machanipan marpudra mathoi gi memorial complex ta pangthokre Forum for Protection of Heritage of 23 amasung Heroes 1891 Andaman chapter na sinram pangthokiba thorom aduda complex asida kinba ningsing kubom da miyamna leikatuna amadi thangta gi selut katuna ikai khumdaba utki Thauramadu Wangang Mada Organizing Committee ge convener Chongtham Tomban hai matam madugi shakti lerba British ki mayokta thauna phana lanthe nakiba aikhogi ipa ipusing adubu ikai khumna pham to e akoigi Manipur gi ningthau Kulachandra Maharaj de akoigi dani me amasama ko tanduda changjabagi mahutta akoigi darabada wari dawraga are yam bandal putokna akoigi thengnagadabni haiba wari filok kiyo yang baba dani me amdo thenggaina gani haibno darabada wari dawga ladena akoigi mathakta lan tawre la thokungam base Maharaj Kulachandra ne prithvi da British ki mayokta lan tawre haibno thokungam ba leiwa ama haib taragadi ningthau ama haib taragadi
Manipur amasung Maharashtra singane adugumba ningthawasi akoina dafam thoktra makoida akoina kai khunaba haile ka kai se sai puni topam thokani Thoramadu wangang kiba singa loi thakraba athoba singi ningsing thorambu Raja Sarkarna sakhang bidna sahi khudingi Raja gi thakta ningsing thoram chawna pangtoknaba phongdokna ki Tripura gi Narayan Khamar dasu ngasi sama kuntra mari suba loi thakiba athoba sing ningsimi thoram pangthoki Major Chongthamia Memorial Trust Tripura na sinduna pangthopa thoram aduda loi thabada yaukiba Major Chongthamia gi mitamda miyamna laikatuna ikai khumnaba utki Raja se thokliba irang asida mara laijadraba pikliba angang ahum yauna mioi taruk kukila lobosingna hatokkibabu yaningdeba mara leiba miharpasing serak piu Manipuri gi apaspa loktu haiba tongan ba kholawga loinana miyangi wakat khongsat amangasi Kaksing jila da chatkre khunai kanba maira paibi apunba lok Kaksing District United Clubs Organization Manipur Students Federation Kaksing District Committee All Manipur Women's Voluntary Association na punna sinba wakat khongsat adu jila asigi mayeng lamjaudagi hauki khongsat adu Deputy Commissioner gi office tamna lakpa da kaira kaithel lampak mapada pulisna thatlaba matung amuk halanki hari Wabagai Kendri gi manung chana leiba kairak amasung Wabagai gi nahasingi oiba mifam amangasi kairak mayai lekai Panthobi lampak community hall da pangtokre mifam aduna kairak Wabagai Youth Speech Committee ka wa ama semba galonina tongan ba warip kaya marum lauki Mathang thagi marida leibak sinba tungna pangthokadaba Parak Rashtriya Sarvesan lisingani kunmarida Field Investigator oina mathok togadaba Oza Singhi numinini sathakadaba District Level Training ngasidagi District Election Counting Hall Thawal da hokre ZEO John 3000 sindram pangthoba training asida jila asigi khangatlaba Field Investigator sama marphu mangana saruk yari Kasim Basum Services ki nifu suba kumon thorom ngasi ukrul gi Community Recreation Center da pangtokre Kasim Basum Services Group asi ingkumja lising amaga chamapan marphu marida miyamgi sebagi damak Transport Mantri Kasim Basum na hawdokkhibani hawjik sanabagi pau Waikhom Chitradhani dagi Nagaland yumbu oiduna pangthokadaba humpunipal suba National School Games ta saruk yagadaba chahi 18 makhagi nupi machagi Manipur gi sepak takraw team ngasi Nagaland da thungkhre School Games Federation of India gi makhada tongan mafam sing da pangthokliba games asigi saruk ama oina Kohima na yumbu oiduna lakliba ningthokaba numittagi tha asigi kuntaret fawba Nagaland gi Kohima da games asi pangthokani Humpunipal Suba National Football Championship for Santosh Trophy ki Group F ta Odisha final round gidama qualify oire Punjab ki GNDU Sports Complex ta ngasi sanakiba qualifying match amada Odisha na Chhattisgarh bu panjul mari amada thoikibani Manipur di Group D dagi mai pak tuna final round changkhrabani group asida yauriba Mizoram Sikkim amasung Tripura bo maithiba piramduna Manipur qualify oikibani Armenia gi Yerevanda pangthokpa World Military Championship ki wrestling masana da Bharat na sanagi ahum lupa gi ama masung senjan gi ahum yauna punna takaman taret laure kilogram humfutara taruk ki nupi gi kanglupta Bharat ki Ritika Hudana sanagi takaman laure kilogram 65 gi nupi gi kanglupta Jyoti Sikna sanagi takaman laure nupa gi kilogram humfutara mari gi freestyle da Joydip na sanagi takaman laure Bharat ki amata ngairaba lupa gi takaman adu kilogram humfutara gi freestyle kanglupta Suvedar Sarwana fangkibani World Military Championship ta Bharat ahan boina kumsi sahi asida nupi gi team thakibani China gi sanjang da chathariba China Masters lisingani kunmari tournament ki nupa gi doubles ta Bharat ki Jura Chirat Sethi amasung Satwik Cyrus Ranki Rediga South Korea gi jura Jin Yong amasung Siosung Jega semi final da thengnaragani Indonesia gi jura Gautama amasung Isfahani na China gi jurabo straight set ta thoiduna final changkhre Rajesh Thagachari Chitradhani Hawjik aroibada maroiba pau Maharashtra Vidhan Sabha Mikhalda Mahayuti Alliance na chauna mai pak pagalorena sarkar amuk hanna paibagi oithokpa leire Jharkhand Muti Morcha amasung masiga chungchinaba dol singa chauna mai pakle Pradhan Mantri Narendra Modi yauna luchingba kayana Maharashtra amasung Jharkhand gi miyambu tawimal khangba ulakle Imphal Jiribam National Highway 37 da nung ningkhaibana maram oiduna hawjiksu lambi chatpa yadana leiri Manipur ki Tampak Jila manga yauna Kangpokpi Jiribam Pherjol amasung Churachampur Jila gi mafam chingda mobile data yauna internet service makata na numit humni athingba thamkre amasung loitha ki ba athoba ipa ipu singbu ningsingbagi chama kunthra mari suba ningsing thoram ngasi Imphal pangthokre pau loijare